ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣꯅꯦ ꯏꯖꯔꯤꯕ ꯃꯊꯛꯀꯤ ꯀꯩꯅꯣꯁꯦ ꯄꯣꯠꯂꯝꯁꯤꯡꯁꯦ ꯄꯨꯔꯅꯤꯃꯥꯒꯤ ꯍꯪꯕꯤꯔꯛꯄꯁꯤꯡꯗꯣ ꯁꯤꯗꯩꯁꯤꯗ ꯂꯩꯖꯔꯦ ꯁꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀꯠꯄꯤꯔꯣ ꯑꯗꯨꯗꯨꯒ ꯑꯄꯥꯝ ꯑꯄꯥꯝꯕ ꯋꯤꯁ ꯕꯣꯔ ꯍꯥꯏꯇꯥꯔꯦꯀꯣ ꯊꯨꯡꯕ ꯉꯝꯕꯁꯨ ꯑꯣꯏꯖꯔꯣ ꯊꯨꯡꯁꯨ ꯊꯨꯡꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯀꯩꯅꯣ ꯍꯥꯞꯆꯕꯗ ꯋꯥꯠꯂꯝꯃꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯊꯛꯅꯕ ꯏꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃ ꯂꯧꯕꯤꯔꯦꯗꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯄꯥꯝꯕ ꯋꯤꯁꯇꯣ ꯉꯁꯥꯏꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯑꯦꯛꯖꯥꯝꯒꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯦꯒꯅꯦꯟꯁꯤꯒꯤ ꯍꯥꯏꯔꯁꯤꯅꯦꯀꯣ ꯆꯦ ꯑꯃꯗ ꯏꯔꯦꯗꯅꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ UPSC ꯄ꯭ꯔꯤꯂꯤꯝꯁ May 25ꯒꯤ ꯁꯦ ꯄꯥꯁ ꯇꯧꯖꯔꯦ ꯀ꯭ꯂꯤꯌꯔ ꯇꯧꯖꯔꯦꯅ ꯍꯥꯏꯔꯁꯦꯕꯀꯣ ꯆꯦ ꯑꯃꯗ ꯏꯔꯦꯗꯅꯀꯣ ꯑꯗꯣ ꯅꯪꯒꯤ ꯃꯤꯡ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯔꯣꯜ ꯅꯝꯕꯔꯗꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗꯇꯤ ꯄꯤꯔꯝꯒꯗꯧꯕ ꯃꯥꯟꯗꯦ ꯖꯁ ꯏꯟ ꯀꯦꯁ ꯑꯦꯗꯃꯤꯠ ꯀꯥꯔꯗꯀꯨꯝꯕ ꯄꯤꯔꯦꯅ ꯍꯥꯏꯔꯁꯦꯀꯣ ꯑꯗꯨꯒꯤꯗꯣ ꯏꯕ ꯑꯗꯨꯝ ꯌꯥꯏ ꯔꯣꯜ ꯅꯝꯕꯔ ꯑꯣꯔ ꯋꯥꯠ ꯑꯦꯚꯔ ꯀꯣ ꯗꯤꯇꯦꯜꯁꯇꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤꯒꯤ ꯍꯥꯏꯔꯤꯁꯤꯅꯦꯀꯣ ꯑꯗꯨꯝ ꯀꯣꯄꯜꯒꯤ ꯃꯃꯤꯡꯗꯣ ꯏꯕꯤꯔꯒ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯖꯔꯦ ꯑꯣꯏꯕ ꯉꯝꯖꯔꯦ ꯍꯥꯏꯗꯅ ꯏꯕ ꯑꯗꯨꯒ ꯃꯈꯥꯗ 8388 ꯏꯔꯦꯗꯅ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯍꯥꯏꯗꯅ ꯏꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯗꯤꯐ꯭ꯔꯦꯟ ꯔꯤꯖꯟꯗꯣ ꯃꯥꯟꯅꯗꯦ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯄꯥꯝꯕꯒꯤꯅ ꯑꯗꯨꯃꯥꯏꯅ ꯏꯔꯣ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯅꯤꯡꯕꯁꯤꯡꯒꯤ ꯑꯣꯔ ꯖꯣꯕ ꯉꯥꯏꯔꯒ ꯂꯩꯕꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯏꯔꯒ ꯐꯪꯖꯔꯦ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯍꯥꯏꯕꯁꯤ ꯋꯥꯍꯩꯁꯦ ꯑꯗꯨꯃꯥꯏꯅ ꯑꯐꯔꯃꯦꯇꯤቭ ꯑꯣꯏꯕ ꯁꯦꯟꯇꯦꯟꯁꯇ ꯑꯗꯨꯃꯥꯏꯅ ꯏꯕꯤꯔꯦꯗꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂ ꯊꯝꯃꯣ ꯉꯁꯥꯏꯒꯤ ꯆꯦꯁꯤꯅꯀꯣ ꯏꯔꯤꯕ ꯆꯦꯗꯨꯅ ꯆꯦꯗꯣ ꯄꯥꯏꯊꯣꯛꯈꯤꯕ ꯌꯥꯏꯑꯕꯀꯣ ꯄꯥꯕꯅꯤꯅ ꯑꯗꯨꯅ ꯀꯩꯅꯣꯝꯃꯅ ꯅꯟꯖꯜꯂꯒ ꯊꯝꯃꯁꯨ ꯌꯥꯏ ꯑꯗꯨꯒ ꯏꯁꯤꯡꯗꯨꯗꯤ ꯅꯪꯅ ꯊꯛꯄ ꯉꯝꯒꯗꯕ ಚಾꯡꯗ ꯑꯣꯏꯅ ꯇꯧꯔꯣ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯊꯛꯀꯗꯕ ꯏꯁꯥꯒꯤ ꯑꯣꯏꯅ ꯄꯔꯁꯅꯦꯜꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯋꯥꯠ ꯑꯦꯚꯔ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯄ꯭ꯔꯦꯒꯅꯦꯟꯁꯤꯒꯤ ꯏꯕꯗꯣ ꯑꯗꯨꯒꯤꯗꯨꯅꯅꯦ ꯀꯄꯜ ꯑꯣꯏꯅ ꯊꯛꯃꯤꯟꯅꯒꯗꯕ ꯅꯣꯡꯉꯥꯜꯂꯒ ꯂꯧꯊꯣꯛꯄꯒꯤꯗꯨꯗ ꯊꯛꯀꯗꯕ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯀꯩꯝꯇ ꯇꯥꯗ꯭ꯔꯤꯀꯥꯟꯗ ꯍꯛꯆꯥꯡꯗ ꯃꯣꯔꯅꯤꯡꯒꯤ ꯍꯧꯒꯠꯂꯛꯄ ꯌꯥꯍꯧꯔꯛꯄꯒꯤꯗꯨ ꯍꯛꯆꯥꯡꯗ ꯀꯩꯝ ꯊꯛꯇ꯭ꯔꯤꯀꯥꯟꯗ ꯇꯥꯗ꯭ꯔꯤꯀꯥꯟꯗꯀꯣ ꯍꯧꯖꯤꯛꯀꯤ ꯏꯁꯤꯡꯁꯦ ꯊꯛꯄꯤꯒꯗꯕ ꯑꯗꯨꯒ ꯋꯥꯈꯜꯗ ꯏꯟꯇꯦꯟꯁꯟꯗ ꯑꯩꯅ ꯈꯟꯖꯔꯤꯕ ꯑꯩꯅ ꯉꯁꯥꯏ ꯉꯔꯥꯡꯒꯤ ꯅꯤꯡꯖꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯏꯟꯇꯦꯟꯁꯟꯗꯨꯗ ꯊꯝꯃꯒ ꯏꯁꯤꯡꯗꯣ ꯊꯛꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯏꯟꯇꯦꯟꯁꯟꯗꯨꯗ ꯊꯝꯒꯗꯕ ꯌꯥꯔꯦꯀꯣ ꯑꯣꯜ ꯗ ꯕꯦꯁ ꯃꯌꯥꯝ ꯑꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯅꯤꯡꯖꯔꯤꯕ ꯇꯧꯖꯔꯨꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯐꯪꯕ ꯑꯣꯏꯔꯁꯤꯀꯣ